miyoi ahum jailda ahumna belda Imphal East District ki Yorbung Khunawdagi Nauroingbam Heman apokpa en paka kauba sahi kuntrarom surava amagi mihatta chenabani haiba miyoi ahum courtna jailda thajinkre atopa ahum amana bel pikre tha asigi kun amasung kunga mathoigi lonaba ahingda Nauroingbam Heman hatlaga Sakhumda thauri yansilaga thamlamba thengnakhibani thaudok asigi matangda tha asigi kunga mathoigi ayuk pung 8:50 yankaida lamlai police ta report lakpaga loinana miyoi taruk phagatpa ngamkhibane lamlai police na makhoigi custody da thamduna wangpang tawrapa matung ngasi chief judicial magistrate Imphal East ki court makhoi taruk puthorakhibane makhoi taruk adudi Yorbung Khunawdagi ningthaujom asauba sahi 98 apokpa laikhitraba Kumar Laisram Roshan sahi 33 apokpa Syam Moirangthem Ibomsa sahi 45 apokpa laikhitraba Tomba Laisom Iton Allies Nanda sahi 45 apokpa Rudra amasum Konsam Aboy Allies Sanatomba sahi 30 apokpa Samu amadi Itam Nungoidagi Huidrom Kambaton sahi 33 apokpa S Kulachandrane makhoi tarukki manungda Laisom Iton Konsam Iboy amasum Huidrom Kambaton makhoigi councilor na bel pibinaba application tharakpadagi lupa 50,000 gi PR bond da court na bel pikhi ningthaujam ingo achauba Laisram Roshan amasum Moirangthem Ibomsana September 10 fauba judicial custody da demand pikhi paunungairi